ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯋꯥꯁꯛꯅꯕ ꯌꯥꯗꯕ ꯍꯤꯊꯥꯡꯐꯝ ꯈꯨꯜ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯅꯨꯡꯁꯤ ꯇꯣꯔꯕꯥꯟꯗ ꯐꯝꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯂꯥꯛꯈꯤꯅꯤ ꯈꯟ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯟꯈꯤꯕ ꯅꯨꯖꯥꯎꯅꯤ꯫ ꯉꯥꯏꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯂꯣꯏꯅꯥꯏꯗꯅ ꯆꯠꯃꯤꯟꯅꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯈꯛꯅꯤ꯫ ꯇꯈꯦꯜꯂꯩ ꯍꯣꯏꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯍꯤꯊꯥꯡꯐꯝ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯄꯥꯠꯅ ꯇꯨꯔꯦꯜꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯍꯤꯊꯥꯡꯐꯝ ꯈꯨꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯅ ꯐꯖꯕ ꯈꯨꯜ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯒꯤ ꯃꯃꯥꯅ "ꯑꯣ ꯇꯈꯦꯜꯂꯩ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ? ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ? ꯅꯈꯣꯟꯗꯤ ꯇꯥꯏ, ꯅꯁꯛꯇꯤ ꯎꯗꯦ, ꯅꯪꯕꯨ ꯀꯗꯣꯝꯗꯅꯣꯅꯦꯍꯦ ꯇꯈꯦꯜꯂꯩ?" ꯇꯈꯦꯜꯂꯩꯅ "ꯍꯣ ꯏꯃꯥ, ꯑꯩ ꯃꯅꯤꯡꯗ ꯌꯦꯅꯈꯥꯗ ꯂꯩꯌꯦ꯫ ꯅꯪꯕꯨ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯕ ꯃꯈꯩ ꯀꯧꯔꯤꯁꯤꯕꯨ ꯇꯥꯗꯕ꯭ꯔꯃꯤ ꯅꯪꯕꯣ?" "ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯏꯃꯥ, ꯈꯖꯤꯡꯁꯤꯡꯁꯦ ꯈꯟꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯃꯥꯅ ꯀꯧꯕꯗꯣ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯣꯅꯦ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯉꯁꯤꯗꯤꯅꯦ ꯈꯨꯜꯒꯤ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅꯅꯦ ꯉꯥ ꯐꯥꯅꯤ ꯍꯥꯏꯅꯩꯗꯣ ꯏꯆꯥꯊꯣꯏꯕꯤ꯫ ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯁꯨ ꯉꯥꯗꯣ ꯈꯔ ꯐꯥꯍꯧꯅꯕ ꯇꯧꯁꯤꯅꯦ ꯏꯕꯦꯝꯃ." "ꯏꯃꯥ, ꯑꯩꯁꯨ ꯇꯥꯔꯦ, ꯊꯣꯏꯕꯤ ꯍꯣꯏ, ꯊꯦꯝꯕꯤ ꯈꯣꯏꯅ ꯍꯥꯏꯔꯝꯃꯦ, ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯕꯅꯦ." "ꯑꯣ ꯑꯗꯨꯅꯦ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯁꯤ, ꯏꯃꯥ ꯏꯆꯥꯁꯨ ꯈꯔ ꯉꯟꯅ ꯀꯨꯝꯁꯤ ꯄꯥꯠꯇ." "ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯏꯃꯥ?" "ꯑꯣ ꯑꯩꯈꯣꯏꯒꯤꯕꯨ ꯀꯔꯤ ꯑꯣꯏꯔꯨꯅꯦꯒꯦ, ꯍꯩꯀꯛ ꯌꯦꯜꯂꯤ ꯏꯔꯣꯜꯂꯦ, ꯉꯈꯥ ꯉꯥꯅꯝ ꯑꯃ ꯇꯧꯔꯦ, ꯁꯤ ꯃꯉꯥꯏ꯫ ꯆꯥꯊꯣꯛꯑꯁꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯇꯈꯦꯜꯂꯩꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯥ, ꯈꯨꯜꯒꯤ ꯃꯤ ꯃꯈꯩ ꯇꯨꯔꯦꯜꯗ ꯂꯣꯏꯅ ꯀꯨꯝꯂꯕꯗꯤ ꯉꯥ ꯌꯥꯝꯅ ꯐꯥꯅꯗꯧ ꯃꯥꯟꯗꯦꯕꯨ ꯏꯃꯥ." "ꯀꯔꯤꯒꯤ ꯐꯥꯗꯅꯦꯒꯦ, ꯀꯔꯤꯒꯤ ꯐꯥꯔꯣꯏꯗꯧꯔꯤꯅꯣ? ꯉꯥ ꯍꯥꯏꯁꯤꯗꯤꯅꯦ ꯂꯥꯏꯒꯤ ꯃꯁꯛꯅꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯐꯥꯅꯤ ꯐꯥꯅꯤ, ꯆꯥꯛꯇꯨꯝ ꯆꯥꯎꯁꯦ꯫ ꯁꯦ ꯆꯥꯛ ꯇꯣꯛꯂꯕꯅꯤꯅꯅꯦ ꯏꯃꯥ ꯏꯆꯥꯁꯨ ꯊꯣꯛꯅꯅꯕ ꯇꯧꯔꯁꯤ꯫ ꯉꯥꯏꯈꯣ, ꯁꯦ ꯍꯥꯃꯨꯛ ꯌꯥꯏꯉꯪꯁꯦ ꯈꯔ ꯈꯔ ꯐꯤꯖꯤꯗ ꯀꯤꯁꯟꯈꯤꯁꯤ ꯏꯕꯦꯝꯃ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯄꯥꯠ ꯇꯝꯅ ꯀꯨꯝꯊꯔꯛꯏ꯫ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯌꯥ ꯋꯥ ꯄꯥꯠ ꯇꯝꯅ ꯀꯨꯝꯂꯛꯈꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯗꯨ ꯄꯥꯠ ꯑꯗꯨꯒꯤ ꯉꯥꯕꯨ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯡꯎꯞ ꯇꯥꯟꯕ ꯌꯥꯎ, ꯏꯟ ꯆꯤꯡꯕ ꯌꯥꯎ, ꯂꯣꯟ ꯈꯣꯟꯕ ꯌꯥꯎ, ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯥ ꯐꯥꯅꯔꯤ꯫ "ꯍꯩꯃꯥ, ꯌꯦꯡꯉꯨꯅꯦꯍꯦ ꯇꯈꯦꯜꯂꯩ, ꯇꯥ ꯐꯩꯖꯥꯎꯁꯦ ꯄꯣꯔꯣꯝ ꯑꯆꯧꯕ ꯑꯃ ꯂꯛꯈ꯭ꯔꯦꯅꯦꯍꯦ." "ꯀꯩꯅꯣ ꯏꯇꯥ, ꯂꯛꯄ ꯅꯠꯇꯤꯌꯦ, ꯂꯣꯡꯎꯞꯅ ꯎꯞꯈ꯭ꯔꯦ ꯍꯥꯏꯌꯣ." "ꯍꯣꯏꯅꯦꯍꯦ, ꯑꯩꯈꯣꯏꯅ ꯏꯟ ꯆꯤꯡꯕꯁꯤꯗ ꯃꯥꯁꯨ ꯂꯛꯑꯦꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ꯫ ꯇꯥ ꯐꯩꯖꯥꯎꯁꯤ ꯂꯣꯡꯎꯞꯅ ꯄꯣꯔꯣꯝ ꯑꯆꯧꯕ ꯑꯃ ꯎꯞꯄꯦ꯫ ꯑꯁ ꯏꯇꯥ, ꯆꯥꯎꯋꯤꯕꯣ." "ꯉꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯈꯣꯏꯁꯨ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯑꯃꯇ ꯏꯟ ꯑꯁꯤꯗꯅꯦ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯂꯛꯄꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯊꯣꯏꯕꯤꯅ ꯂꯥꯏ ꯁꯣꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯤ, ꯃꯗꯨꯗꯤ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯞꯅ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯒ ꯈꯪꯍꯧꯗꯅ ꯏꯊꯛ ꯑꯃꯗ ꯏꯔꯥꯛꯅꯗꯨꯅ ꯍꯤ ꯑꯗꯨ ꯂꯥꯛꯁꯤꯟꯈꯤꯕꯗꯨ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯇꯈꯦꯜꯂꯩ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯦ, ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯃꯪꯂꯤꯕꯁꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯕꯁꯤ꯫ "ꯑꯁ, ꯑꯣꯟꯊꯣꯛꯄ ꯃꯪꯂꯥꯟꯅꯤꯗꯀꯣ! ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯅꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯌꯨꯀꯣ, ꯅꯆꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯀꯗꯕꯗꯒꯤ ꯀꯟꯕꯤꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯨꯝꯂꯤꯕ ꯃꯣꯟ ꯑꯗꯨ ꯃꯈꯥꯗꯥꯡ ꯑꯣꯟꯗꯨꯅ ꯃꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯑꯣꯟꯊꯣꯛꯅꯔꯒ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ
ꯁꯤꯟꯊꯥ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯇꯥꯟꯕ ꯆꯠꯅꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯃꯇꯥꯁꯤꯡꯒ ꯇꯈꯦꯜꯂꯩ ꯍꯣꯏꯁꯨ ꯀꯨꯝꯂꯛꯂꯤ꯫ ꯇꯈꯦꯜꯂꯩꯅ ꯃꯇꯥ ꯂꯥꯡꯂꯦꯟꯗ "ꯂꯥꯡꯂꯦꯟ, ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯃꯪꯂꯥꯟꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯈ꯭ꯔꯦꯗ, ꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦꯕꯨ ꯏꯇꯥ"꯫ ꯃꯇꯥ ꯂꯥꯡꯂꯦꯟꯅ "ꯀꯔꯤ ꯃꯪꯂꯥꯟꯅꯣ ꯏꯇꯥꯒꯤ ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨ ꯃꯪꯅꯤꯁꯦ, ꯏꯇꯥꯒꯤ ꯃꯪꯂꯥꯟꯗꯣ ꯀꯔꯤ ꯃꯪꯅꯣ ꯇꯝꯃꯨ ꯇꯥꯁꯤꯗꯅ"꯫ ꯇꯈꯦꯜꯂꯩꯅ ꯉꯔꯥꯡ ꯃꯪꯈꯤꯕ ꯃꯪꯂꯥꯟꯗꯨ ꯃꯇꯥ ꯂꯥꯡꯂꯦꯟꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯦ꯫ ꯃꯇꯥ ꯂꯥꯡꯂꯦꯟꯅ "ꯍꯦꯔꯥ ꯏꯇꯥ, ꯅꯪꯁꯤꯃ ꯑꯣ ꯂꯩꯁꯥꯕꯤꯅ ꯃꯪꯕ ꯃꯪꯕꯨ ꯂꯦꯝꯅ ꯃꯥꯡꯉꯤ ꯍꯥꯏꯕ꯭ꯔꯣ? ꯑꯐꯕꯔꯣꯝꯗ ꯑꯣꯟꯗꯨꯅ ꯉꯁꯤ ꯁꯛꯈꯪꯗꯕ ꯇꯝꯕ ꯑꯣꯏꯕ ꯃꯍꯥꯛꯇꯣ ꯎꯅꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯁ ꯅꯪꯁꯤꯃ"꯫ ꯍꯥꯏꯒꯨꯝꯂꯗꯅ ꯄꯥꯠꯇꯨꯒꯤ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯇꯈꯦꯜꯂꯩ ꯍꯣꯏ ꯇꯝꯅ ꯍꯤ ꯍꯣꯟꯖꯤꯜꯂꯛꯂꯤꯕꯗꯨ ꯂꯥꯡꯂꯦꯟꯅ ꯎꯔꯝꯃꯤ꯫ "ꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯏꯇꯥ, ꯅꯪꯒꯤ ꯃꯪꯂꯥꯟꯗꯨ ꯁ꯭ꯋꯥꯏꯗ ꯂꯩꯔꯦꯀꯣ ꯏꯇꯥ"꯫ ꯇꯈꯦꯜꯂꯩꯅ ꯏꯄꯥ ꯄꯥꯈꯠꯅ "ꯀꯔꯤꯕꯨꯅꯣ? "ꯑꯣ, ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯅꯨꯄꯥꯗꯣ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ, ꯁꯣꯝꯗ ꯍꯤ ꯍꯣꯟꯖꯤꯜꯂꯛꯂꯤꯕꯁꯤ ꯌꯦꯡꯉꯣ"꯫ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯂꯥꯡꯂꯦꯟꯗꯨ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯍꯤ ꯍꯣꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯇꯛꯅ "ꯑꯣ ꯏꯟꯖꯤꯡꯂꯤꯕꯤ ꯏꯆꯜꯁꯥ, ꯀꯔꯤ ꯉꯥꯕꯨ ꯂꯛꯀꯦ"꯫ "ꯑꯣ, ꯀꯔꯤ ꯉꯥꯕꯨ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ, ꯉꯥꯀꯨꯞ ꯉꯥꯅꯥꯏ ꯈꯔ ꯂꯛꯑꯦ"꯫ "ꯏꯆꯜꯁꯤꯡꯗꯤ ꯁ꯭ꯋꯥꯏꯗꯒꯤꯔꯥ? ꯀꯔꯤ ꯃꯤꯡ ꯀꯧꯒꯦ"꯫ "ꯏꯕꯨꯡ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯅꯦ, ꯑꯩꯒꯤꯅ ꯂꯥꯡꯂꯦꯟ ꯀꯧꯋꯦ, ꯃꯥꯒꯤꯅ ꯇꯈꯦꯜꯂꯩ ꯀꯧꯋꯦ"꯫ "ꯏꯕꯨꯡꯒꯤꯗꯤ ꯀꯔꯤ ꯀꯧꯒꯦ"꯫ "ꯑꯩꯒꯤꯕꯣ? ꯑꯩꯒꯤꯕꯨꯗꯤ ꯄꯨꯔꯩꯂꯣꯝꯕ ꯀꯧꯋꯦ, ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯦ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯔꯤ꯫ ꯃꯤꯠꯌꯦꯡ ꯑꯃꯗꯒꯤ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯅꯕꯒꯨꯝ ꯄꯨꯔꯩꯂꯣꯝꯕ ꯑꯃꯗꯤ ꯇꯈꯦꯜꯂꯩ ꯃꯤꯠꯌꯦꯡ ꯄꯥꯎꯈꯨꯝ ꯀꯌꯥ ꯆꯟꯅꯔꯤ꯫ ꯃꯤꯠꯌꯦꯡ ꯑꯃꯅ ꯋꯥꯍꯩ ꯂꯤꯁꯤꯡ ꯐꯣꯡꯗꯣꯛꯅꯕꯒꯨꯝ ꯄꯨꯔꯩꯂꯣꯝꯕ ꯑꯃꯗꯤ ꯇꯈꯦꯜꯂꯩ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯄꯤꯅꯔꯤ꯫ "ꯑꯗꯨꯗꯤ ꯏꯆꯜꯁꯥ, ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ, ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯤ ꯍꯣꯟꯗꯣꯛꯈ꯭ꯔꯒꯦ"꯫ ꯑꯁꯤ ꯍꯩꯔꯥꯝꯗꯨꯅ ꯍꯤꯕꯥꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥꯗꯨ ꯇꯈꯦꯜꯂꯩꯗ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨ꯫ ꯅꯨꯄꯥꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯇꯈꯦꯜꯂꯩ꯫ "ꯏꯁ, ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯀꯣ, ꯊꯔꯣ ꯊꯝꯕꯥꯜꯗꯨꯕꯨ ꯌꯦꯟꯅꯁꯤ ꯍꯥꯏꯔꯣ"꯫ ꯃꯇꯥ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯈꯦꯜꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ "ꯁꯤꯗꯤ ꯂꯧꯒꯦ ꯍꯥꯏꯔꯅꯨ, ꯌꯦꯟꯅꯔꯒꯨꯝꯁꯦ"꯫ ꯂꯥꯡꯂꯦꯟ ꯅꯣꯛꯅ ꯅꯣꯛꯅ "ꯍꯣ, ꯄꯥꯝꯖꯗꯤꯌꯦ, ꯑꯩꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯄꯤꯕꯤꯅꯕ ꯇꯥ ꯐꯩꯖꯥꯎ ꯂꯩꯖꯩꯌꯦ, ꯅꯇꯧ ꯌꯦꯡꯒꯦꯅ ꯂꯛꯅꯕꯅꯦ"꯫ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯃꯌꯨꯝꯗ ꯀꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯄꯨꯔꯩꯂꯣꯝꯕ ꯑꯃꯗꯤ ꯇꯈꯦꯜꯂꯩꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯧꯅꯔꯨꯕ ꯇꯧꯗ ꯑꯃꯅ ꯑꯃꯕꯨ ꯉꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯎꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯈꯦꯜꯂꯩꯅ "ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ, ꯂꯥꯛꯇꯤ ꯂꯥꯛꯏꯗꯅ, ꯀꯩꯗꯧꯕꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ"꯫ ꯑꯁꯨꯝꯅ ꯂꯣꯟꯅ ꯂꯣꯟꯅ ꯎꯅꯔꯝꯃꯤ꯫ ꯊꯥ ꯀꯌꯥ ꯈꯪꯅꯔꯛꯄꯅ ꯉꯁꯤꯗꯤ ꯆꯍꯤ ꯑꯃ ꯍꯥꯏꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯠ ꯑꯗꯨꯗ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯄꯨꯔꯩꯂꯣꯝꯕꯁꯨ ꯎꯅꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ "ꯇꯥ ꯄꯨꯔꯩꯂꯣꯝꯕ, ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯑꯩꯕꯨ ꯂꯪꯊꯣꯛꯄꯤꯔꯝꯒꯅꯨꯀꯣ, ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯍꯧꯒꯅꯤꯕꯣ"꯫ ꯄꯨꯔꯩꯂꯣꯝꯕꯅ "ꯀꯔꯤꯒꯤ ꯅꯪꯕꯨ ꯑꯩꯅ ꯂꯪꯊꯣꯛꯎꯗꯒꯦ, ꯅꯪꯕꯨ ꯀꯔꯤꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯗꯣꯏꯅꯣ? ꯉꯁꯤ ꯄꯥꯠ ꯇꯨꯔꯦꯜ ꯑꯁꯤꯗ ꯌꯥꯇꯥꯔꯤꯕ ꯁꯥ ꯎꯆꯦꯛ ꯖꯤꯕ ꯄꯨꯝꯅꯃꯛꯅ ꯈꯪꯁꯅꯨ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯗ꯭ꯔꯕ, ꯑꯩꯕꯨ ꯀꯥꯎꯕꯤꯗ꯭ꯔꯕꯗꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯀꯅꯤ. ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯇꯈꯦꯜꯂꯩ"꯫ ꯑꯁꯨꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯥꯔꯤ ꯋꯥꯁꯛꯅꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗ ꯇꯥꯎꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥ ꯏꯕꯦꯝꯃꯅ "ꯇꯈꯦꯜꯂꯩ, ꯇꯈꯦꯜꯂꯩ, ꯅꯪꯕꯨ ꯏꯁꯤꯡꯁꯦ ꯈꯔ ꯁꯣꯛꯍꯧꯅꯕ ꯇꯧꯁꯤꯅꯦ, ꯍꯧꯒꯠꯂꯣꯅꯦꯍꯦ ꯅꯪꯕꯣ, ꯏꯁꯤꯡꯁꯦ ꯈꯔ ꯍꯣꯟꯖꯜꯍꯧꯁꯤ ꯂꯥꯎꯅꯦ ꯅꯪꯕꯣ"꯫ ꯇꯈꯦꯜꯂꯩ ꯃꯃꯤꯠ ꯐꯥꯛꯂꯤ ꯐꯥꯛꯂꯤ "ꯑꯁ, ꯀꯔꯤꯅꯣ ꯏꯃꯥ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯗꯨꯕꯣ? ꯏꯁꯤꯡ ꯃꯌꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯏꯁꯤꯡꯅꯣ ꯏꯃꯥꯅ ꯍꯣꯟꯖꯜꯂꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯕꯣ? ꯍꯦ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯗꯅ ꯃꯤ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯇꯅꯤꯛ ꯇꯅꯤꯛꯅꯔꯦ, ꯑꯗꯨꯒ ꯅꯪꯅ
ꯊꯋꯥ ꯁꯥꯗꯉꯩ ꯇꯈꯦꯜꯂꯩꯗꯨ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ-ꯁꯤꯡꯏ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯈꯤ ꯑꯗꯨꯒ ꯄ꯭ꯔꯞ-ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ꯫ ꯎꯔꯦ ꯃꯥꯁꯨ ꯇꯧꯔꯝꯂꯤꯕ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯏꯁꯤꯡ ꯍꯣꯟꯅꯔꯤꯕꯗꯨ꯫ ꯑꯁꯨꯝꯅ ꯏꯁꯤꯡꯁꯤꯡꯗꯨ ꯈꯔ ꯈꯔꯗꯒꯤ ꯁꯨꯝ ꯃꯌꯦꯡ ꯇꯥꯔꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯏꯀꯪ ꯊꯣꯛꯄ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯔꯤ꯫ ꯏꯀꯪ ꯊꯣꯛꯂꯕꯅꯤꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯨ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯋꯥꯇꯥꯅꯗꯨꯅ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕ ꯀꯌా ꯇꯥꯟꯅꯗꯨꯅ ꯂꯩꯕꯥꯎ ꯄꯤꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯁꯣꯔꯒꯤ ꯌꯥꯋꯥ ꯃꯇꯨꯡ ꯏꯟꯅ ꯈꯨꯜ ꯑꯁꯤꯗ ꯋꯥꯁꯛ ꯄꯔꯩ ꯆꯟꯅꯈꯤꯕ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯗꯨꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯑꯗꯨꯃꯛ ꯇꯥꯈꯤꯅꯤ ꯍꯥꯏꯔꯕꯗ ꯈꯨꯜꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯄꯨꯝꯅꯃꯛ ꯀꯧꯈꯠꯇꯨꯅ ꯋꯥ ꯍꯪꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯇꯈꯦꯜꯂꯩꯅ ꯃꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ: "ꯑꯕꯣꯛ, ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯑꯕꯣꯛ? ꯑꯩꯒꯤ ꯁꯔꯤ ꯋꯥꯁꯛ ꯑꯃꯗꯤ ꯂꯩꯌꯦ ꯏꯕꯣꯛ"꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯈꯦꯜꯂꯩꯒꯤ ꯋꯥꯗꯨꯗ ꯉꯛꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯕꯣꯛ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯁꯨꯁꯥ, ꯉꯁꯤꯗꯤ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯃꯔꯨ ꯑꯣꯏꯅꯅꯦ ꯇꯈꯦꯜꯂꯩ, ꯅꯪ ꯇꯥꯎ"꯫ ꯏꯁꯨꯅ ꯈꯪꯗꯗꯅ ꯋꯥꯁꯛ ꯄꯔꯩ ꯊꯝꯈ꯭ꯔꯦ꯫ "ꯐꯔꯦ, ꯈꯪꯗꯕꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯀꯥꯏꯗ꯭ꯔꯕꯔꯥ ꯍꯥꯏꯕꯁꯨ ꯈꯨꯜ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯦꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯤ ꯋꯥꯁꯛꯄ ꯌꯥꯗꯦ ꯍꯥꯏꯅꯩꯗꯣ꯫ ꯏꯄꯥ-ꯏꯄꯨꯁꯤꯡꯅꯅꯦ ꯈꯨꯜꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯤꯅꯦ ꯈꯨꯜ ꯑꯁꯤꯗꯒꯤꯅꯦ ꯃꯆꯥ ꯄꯣꯛꯆꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯜꯂꯝꯕꯖꯥꯠꯅꯤ꯫ ꯅꯣꯡꯃꯅꯦ ꯃꯄꯨꯔꯣꯏꯕꯗꯣ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗꯦ ꯍꯥꯏꯅꯩ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅꯅꯦ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯊꯗꯨꯅ ꯀꯞꯄꯗ ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅꯅꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯐꯪꯖꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤ ꯍꯥꯏ꯫ ꯃꯐꯝꯁꯤꯗꯗꯦ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯄꯦꯟꯃꯟꯈꯤꯗꯨꯅ "ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ" ꯍꯥꯏꯅꯅꯦ ꯂꯥꯏꯔꯦꯝꯕꯤꯕꯨ ꯃꯥꯡꯗ ꯊꯝꯗꯨꯅ ꯋꯥꯁꯛꯅꯈꯤ ꯍꯥꯏꯅꯦ꯫ ꯃꯗꯨꯗꯅꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯤ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯏꯊꯛ ꯍꯧꯔꯛꯇꯨꯅꯅꯦ ꯁꯥꯎꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯤ ꯂꯥꯛꯁꯤꯟꯗꯅ ꯁꯤꯈꯤ ꯍꯥꯏꯗꯣ꯫ ꯍꯤꯊꯥꯡꯐꯝ ꯌꯧꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯁꯤꯈꯤ ꯍꯥꯏꯗꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯅꯅꯦ ꯈꯨꯜ ꯑꯁꯤꯕꯨ ꯍꯤꯊꯥꯡꯐꯝ ꯈꯨꯜ ꯍꯥꯏꯗꯅ ꯈꯪꯅꯈꯤꯕꯅꯤꯁꯨ ꯍꯥꯏ꯫ ꯑꯗꯨꯅ ꯇꯈꯦꯜꯂꯩ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯋꯥꯁꯛ ꯑꯗꯣ ꯍꯟꯗꯣꯛꯎꯅꯦ ꯏꯕꯦꯝꯃ꯫ ꯇꯈꯦꯜꯂꯩꯗꯨ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯏꯀꯪ ꯊꯣꯛꯂꯕ ꯄꯥꯠ ꯑꯗꯨꯗ ꯇꯞꯅ ꯀꯨꯝꯊꯈꯤ꯫ ꯃꯄꯤꯅ ꯄꯨꯞ ꯄꯨꯞ ꯇꯥꯅ ꯄꯥꯠ ꯑꯗꯨꯗ ꯈꯨꯔꯨ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯀꯨꯝꯊꯗꯨꯅ "ꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥ ꯇꯈꯦꯜꯂꯩꯒꯤ ꯑꯌꯣꯜ ꯑꯔꯥꯜ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯩꯅ ꯈꯪꯖꯗꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒ ꯋꯥꯁꯛ ꯄꯔꯩ ꯆꯟꯈꯤꯕꯗꯨ ꯍꯟꯗꯣꯛꯆꯔꯕꯅꯤ꯫ ꯑꯩ ꯃꯥꯕꯨ ꯀꯥꯎꯈ꯭ꯔꯒꯦ꯫ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯅꯦ"꯫ ꯑꯁꯨꯝꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯕꯗ ꯅꯣꯡꯊꯛꯇꯒꯤ ꯅꯣꯡ ꯈꯤꯛꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯆꯨꯝꯂꯦ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯔꯥꯎꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯗꯨꯅ ꯄꯥꯠ ꯇꯨꯔꯦꯜꯗꯨ ꯍꯥꯟꯅꯒꯨꯝ ꯏꯃꯥꯏ ꯆꯣꯟꯈꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯔꯥꯎꯅꯈꯤ꯫ ꯍꯥꯟꯅꯒꯨꯝ ꯈꯨꯜ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯗꯨꯅ ꯃꯈꯨꯡꯒꯪꯒꯤ ꯍꯣꯠꯅꯔꯕꯁꯨ ꯄꯥꯝꯃꯨꯕ ꯃꯥꯕꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯦ꯫ ꯄꯥꯝꯃꯨꯕ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯈꯟ ꯄꯥꯠ ꯑꯗꯨꯗ ꯍꯤ ꯍꯣꯟꯕ ꯃꯥꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯂꯦꯟꯕ ꯇꯥꯈꯤꯔꯝꯃꯤ:
ꯆꯍꯤ ꯀꯌꯥ ꯀꯌꯥ ꯆꯠꯈ꯭ꯔꯕꯁꯨ ꯍꯤ ꯍꯣꯟꯕ ꯃꯍꯥꯛꯇꯨꯗꯤ ꯍꯤꯊꯥꯡꯐꯝ ꯈꯨꯜ ꯑꯁꯤꯗ ꯇꯈꯦꯜꯂꯩꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯇꯈꯦꯜꯂꯩꯒꯤ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫